मरोइबा पाउसिंग पिजरे इंडो-नागा शांति वारीना मणिपुर की अपुनब सक्तमदा कायहनलोय हाइबगी चपचाबा वारेप अमा ngasiगी असेंबली मिफम असिना लौसी मिफम नोंगमा सांगदोक्सी हाइना एमएलए एके मीराबाईना हाउस दा तक्सनख्री ngasi फाउबदा इंडो-नागा शांति वारी असिगी मतंगदा सेंटर लेंगाकना स्टेट लेंगाकता करिगुमा वाफम अमता खंगहलकपा लेट्री हाइना होम पुरीबा चीफ मिनिस्टर एन बीरेन हाइक्री CAA की मायोक्ता वाखलोन मानबा लमदम असिगी नहा सिंगना खोंजंग संसनख्रे पुलिस ना थिंगना बहोटनरुबदा चाउना मुकनख्रे मणिपुर असी इंडस्ट्री की रॉ मटेरियल मरांग काइना लेतबना एग्रीकल्चर ना ख्वाइदगी मरु ओइबा सेंथोक लंबी ओइरे हाइना डेप्यूटी चीफ मिनिस्टर वाई जॉय कुमार ना हाइक्रे अमदी थांग केद्रगी मनुंग चनबा करांग इथता खुंदारीबा खुंजा सिंह भारत ननिंग तमखिबा चही हुंपुतरा हुंदोय सुख्रबसु हिरम कयादा अवाटपगी अवाटपतना पिकथना लेहौरी खुरमजरी टाइम्स ऑफ मणिपुर न्यूज मिलेंग ताबिरिबा सिंगमो ngangon प्रियाना ताराम नोकचबगलोइनना पाउ संदोक पिजरी इंडो-नागा शांति की वारीना मणिपुर की अपुनब सक्तमदा कायहनलोय हाइबगी चपचाबा वारेप अमा ngasiगी असेंबली मिफम असिना लौसी मतम लेट्रबसु असेंबली की मिफम नोंगमा सांगदोक्से हाइना ngasi मणिपुर विधान सभादा जेरो अवार की खुदोंग चाबा लौरदुना पाटसोय केंद्र के एमएलए एके मीराबाईना हाउस दा तक्सनख्रे एमएलए एके मीराबाईना स्पीकर की पुकनिंग सिंगसिलदुना चथरिबा असेंबली की मिफम असी तंगाई फद्रबदे नोंगमा सांगदोक्तुना वारेप अमा लहौद्रबदे करी ओइगनी हाइबा तंबा ngamloi ngasi famliba assembly mi famasi mathangda famba khak ngamloi ngasi miyam gi mihut amamam oina house da famliba aikhoi khunimak isa isa gi ithong masak khangdabo oina ukhini amade tungi mirolna ngasi gi MLA sing asibu soidana warogani haiki house ki luching basu oiriba chief minister N Birena mamangda miyamda haidokhiba wafam nahongna ningsingladuna MLA Mirabaina makha taraduna इंडो-नागा शांति की वारीना मणिपुर की अपुनब सक्तम कायहनबा यारोय हाइना लमदम असिगी मियाम CSO अमदि पॉलिटिकल पार्टी सिंगना चंगसिनखिबा खोंजंगदा चीफ मिनिस्टर ना असेंबली मिफम पांगथोक्तुना सुंगसोय सोयदना वारेप लौगनी हाइना फोंगदोखिबा वाफम अदु थबकता ओंथोक्सी हाइना तक्सिनखि ngasi faubada इंडो-नागा शांति की वारी असिगी मतंगदा सेंटर लेंगाकना स्टेट लेंगाकता करिगुमा वाफम अमता खंगहलकपा लेट्री हाइना होम पुरीबा चीफ मिनिस्टर एन बीरेन ngasi हाउस दा हाइक्रे नहालदगी हौदुना चथरखिबा तारामाथोय सुबा मणिपुर लेजिस्लेटिव असेंबली की ngasi अयुकी वाहंग पाहोंगी मतमदा ऑपोजिशन की मेंबर ओइरिबा सगोलमन केंद्र के एमएलए आरके इमोना इंडो-नागा फेस टॉक की हौजिक करी फिबमदा लेरिबगे हाइबगे मणिपुर लेंगाकना खंगब्रा यूनियन होम मिनिस्टर का लमदम असिगी CSO सिंह अमदि पॉलिटिकल पार्टी की मिहुत सिंह उनखिबा अदुदा करी करंबा वाफम सिंह यानखिबा लैबगे अमदे मणिपुर लेंगा की ओइबा फिरेपना करिनो हाइना हंगलखिबा वाहंगी पाखुम पिरदुना चीफ मिनिस्टर ना हाइके कोकोमी की मिहुत अमदे ऑल पॉलिटिकल पार्टी की मिहुत सिंह यूनियन होम मिनिस्टर का उनरुरे मदुदा सेंटर की माइकैदगे मणिपुर की अपुनबगी सक्तमदा अकाइबा पिरोय हाइबगी थाजबा पिरखरे मणिपुर लेजिस्लेटिव असेंबली नसु कुमजाली सिंगनी तारा तरेट अमदी तारा निपांदा मणिपुर की ngamkhai कायहनबा यारोय हाइना रिजोल्यूशन अनिरक लौदुना भारत लेंगा की मिनिस्ट्री ऑफ होम अफेयर्स दा खंगनखिबा लेख्रे हाइकी हौजिक स्टेट असिगी वर्किंग जर्नलिस्ट सिंगी ओइना पेंशन पीबगी सेंफम लुपा लिसिंग तारा दा हेनगटनबा लेंगाकना थौरांग लौखटलबसु थबक ओइना ओंथोकपा लेट्रे अथुबा मतमदा थबकता ओंथोकनबा होटनगनि हाइना IPR मिनिस्टर TH बिस्वाजेन ngasi मणिपुर विधान सभादा ऑपोजिशन की MLA ओ सूरज कुमारना हंगलकपा वाहंगी पाखुम पिरदुना हाइख्रे महकना हाइखि कुमजाली सिंगनि तारा निपान तारा मापंदा लेंगा की डिस्प्ले एडवर्टाइजमेंट तारा हुमदोय थोकी मदुगी अपुनबा सेंफमना लुपा लाख मरिफुतरा हुमदोय लिसिंग निफुनिथोयगा चतुरेट के यांखै मंगाने अदुगा कुमजाली सिंगनि तारा मापन कुनगी ओइना एडवर्टाइजमेंट तरुक थोखिबा लेरे मदुगी सेंफमना लुपा लाख कुलहुमदोय लिसिंग यांखै माथोयगा चतुरेट का मरिफु मरिनी हाइरिबा डिस्प्ले एडवर्टाइजमेंट अदुगी अपुनबा सेंफम की मनुंगदा लुपा लाख कुनमाथोय लिसिंग हुमपुतरा तरेट का चमरिगा हुमपुतरा मंगा फिथोखरे हौजिक लुपा लाख मरिफुतरा मंगागा लिसिंग तारा तरेगा छुपना हुमफुमरी पेंडिंग द लेरी हाइकी CAA की मायोक्ता तोंगान CSO सिंगना चंगसिलंबा खोंजंग खरा
Hantakraba matung wakhal manaba nahasing punsinduna CAA gi mayokta khongjeng changsinkhre ngasi ayukki pung 12 taba matamdagi lamdam asigi tongan ba mafam singdagi lakhiba wakhalon manaba nahasing khwairamban kaithel punki numit yunga matung pung 12 makhairom tarakpa matamda masing yamlaba nahasing aduna Manipur yauna notice state singda CAA chatnaba yaroi haiba kholaw lauduna flyover bridge makhong fogduna rally lakhi Maduda masing yamlaba security personnel singna khongjang loi sing adubo hau kaithel machinda thatuna thamki maduda khongjang changsileba sing amadi police ani ki marakta minitara rom hena muknaki thodok adu khwairamban kaithel da charangna bathoki khongjang aduda sarkya khiba MSU gi hanigi president Manjit Charang Them police na fana bahonarapadagi irang chokthoraki adu moinamak haujik fawbuda miyoi amata fagat kibadi leiti hairi Paugi marak thana atenba break ama lawjari Soktabadu loidi Wabdu koknaba rebalance Soktabadu koknaba rebalance Rebalance na haksang sol amadi electrolyte singi awatpa mekhatuna adongi haksangbu tagat tikna thamba ngamali Rebalance habadi electrolytes amadi energy Takshila Institute, most trusted national brand with 27 centers span India. 21 plus years experience in NEET G coaching. Highly qualified IITians, NITians and doctor as permanent faculties. 25,000 plus success stories in the past 21 years. Online, offline, doubt clearing session. Study materials designed by Takshila Research and Development Cell. Smart class with centralized live classes from head office at Delhi. 24 hours Wi-Fi campus. Brought to you by Heritage Convent at Thangwaiban DM College Road, Imphal. Contact number 6009445522. Traditional Healing Center Adungai ipa ipu haktaktagi chanaraklaba maitei hidakna laying jari iramdamda fangliba manamasing kaya sizinaduna side effect laitana laying jari hakchanggi mari suba saru sayang samba amadi singli lonsinaba khaktanatana haksang fagatpa ngamdana leiba kaya fagalhan mangamba layingni ngasimag lengsin biro Traditional Healing Center National Game Village Road Lamfelpat 795004 contact number 9612558587 Kunjabati Kids Foundation. Admission open for classes pre-nursery to class 2. Facilities available. Daycare open. Van services. Art education classes. Sport painting. Field visit study. Audio video classes. Smart classes, etc. Pre-nursery Satro Singi Oina Chahi Ama. Pencil, eraser amadi notebook lem na pijagani. Amadi mama mapa lejadraba ngang singi damakta lem na mahi tambagi kudom chabsu pijari. Ngasi maglengsin biro Kunjabati Kids Foundation. Kongba Bajar Thong Macha. Kagi contact number 700-5447154 natraga 9856703533. Good afternoon, ma'am. Hi. Wedding sets krayenge. Sure, ma'am. Sige sesi anu yorokuni, ma'am. Imbi. Je. Sisam phazadro. Sisam phazadro je. Yam igin sui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari Phare to disi korsia. Bhaiya je sevi tosi. Sei se booking toksin je. Admission open. New Public Higher Secondary School Khangabok. Pre-nursery to class 9. Academic session starts from 6 January 2020. Boarding for boys and girls separately. Extra class for all subjects of boarding section. Transportation, bus and van services. Admission fee for nursery only rupees 1,300 with tuition fee free and T-shirt free. For more details, please contact Principal New Public Higher Secondary School Khangapok. Contact number 700-527-3784 or 8731854982. Lengsin Bidao. Hangbiragani mafam asida makhal kaya gi genuine oiba imported amasung Indian brand gi fitness and bodybuilding gi supplements sing. Loina na Indian brand Green X Nutrition gi distributors oizari.
Masimal Lengsin Biro Anti-Nutrition Store Iron Gym, Singzamai Sapam Laikai near Singzamai Parking. Contact us at 730-86-92560. Break ki matungda mayambo mukana taram nokchare makhataba pau pizari. ICR na sinduna chahi khudingi pangthokpa state level farmers mela ngasidagi hauduna lamfel fat laiba ICR campus ta haudokre. Numit humni chupna pangthokadaba mela sida ICR ga shagonana chatminaba lenga ke office ke adagi lau singu ga mari leinaba made organic ki oiba pothok sing puthokpa stall yang khairom hangli. Haudokpagi thoramadu Deputy Chief Minister Y. Kumar Singh, Central Agriculture University Imphal Vice Chancellor Professor M. Premjit Singh, Horticulture and Soil Conservation Government of Manipur gi Commissioner M. Hare Krishna Singh, Atari John 7 ICR, Umyam Barafani gi Director Dr. Bidyut C. Deka, Nawat Manipur Region gi Central Manager Dr. KJS Satyasai amadi ICR Research Complex for Northeast Region gi Director Dr. Narendra Prakasna Athoiba Mithunglan Singh Oina Sharuk Yaduna Pangthoki. Thoramgi Athoiba Mithunglan gi Warol Piraduna Deputy Chief Minister Y. Kumar na Manipurda ICR amadi CAU na lamdamasigi Laumi Singda Anoba Technology kya gi maramda khanganduna Laumi Singhi Sanwit Lon Hengat Handuna Hina Marek Mahau Thokpa Punsima Hinghanba Ngamlibani Manipur ase industry gi raw material marang kaina leitabana agriculture na khwaidagi maru oiba senthok lambi oire. Lamdam ama chawkhat pa haibasi khwaidagi ahan bakhong thangda agriculture chawkhat hanba haibasi tangai fade. Agriculture amadi horticulture gi lamda tongan ba research kya tawduna chawkhatna ba honaringaida mahausa gi leijaramba pothok kya amasu mangsilakle. Masidasu ICR amadi chatminari ba loisang singna hena kana honaduna mahausa dagi lamdam masida leijaramba pothok sing asi yokhatna ba honahaninge haina mahakna makhataki. What I would like to emphasize on this occasion is, let's not forget about the importance of the indigenous seeds, indigenous variety of the food items, because the indigenous items are the ones which have been grown at that particular place for years, for centuries, and those are the varieties which have tasted the time and are the most suitable ones. Thanga Kendra ge manung chenba karang ithata khundariba khunja sing Bharat na ningtam khiba chahi humputara humdoi sukhrabasu hiram kayada awatpagi awatpatana pikthana lehauri hiram asigi matangda TOMTV ge akhanaba pawdamama Malem gi lam koiba singi mityeng pham oibata natana lamdam asigisu atangba langei ama oiriba loktak pat ki iaida thanga kendra gi manung chanba karang ithata khundariba khunja sing Bharat na ning tamkhiba chahi humra humdoi sukrabasu hiram kayada award pagi award patana pikthana lehauri thanga gi karang ithata lairibi maugi singda chalabi nupi oibi singna khwaidagi wajabasi miro lakpa matamna oihauri Imphal dagi supnatagi kilometer yankhairom tamak chalaga lairiba thanga karangi khunja singna karigidamak awaba kaya mayoknariba aduga maugi singda chalabi nupi oibi singna karigidamak mipaiba pokliba wahang sing asigi pakhumdi ngasigi laingakna piba tari mafam aduda matiksaba thangnanaba ising lambi thong amadi ana laingi khudong chaba amatta laitri Kusem gi oiba boat amadi hi khak natana atei sathok sasin gi pambai leitraba loktak pat ki iai da lairiba karangi khunja singna ana layangi mapung phaba khudong chaba fangdabana tha asigi tara tareta karang ithata leibi masagi chahi kunga mathoi khakta ngairibi haubijam rosni mapuroiba abung hospital tamna chananabgi loktak pat lanthoknana ba boat lakpada phumdina ising lambi thachin khibadagi boat manungda angang unakhi adubu karidi pambai leiruni loktak pat ki iai duda nauna taibang palda khongdarakhiba nawa adu hanga khonjel khak apokpi mama amadi boat aduda tongliba miyamda tahallamlaga loktak imagi masai kolda tinkhi
Laibak Phabadagi Rosni Kudakta Bishnupur District Hospital da Pukhatuna Laikat Narakhiba adu ngasisu adum laikat naduna lairi. Apunba boter lising amaga chatruk laiduna yumnak chahum yankai hena lairiba karangi khunja sing achi laingak na hanna yengbidre laingak na tourism chawkhanna ba thaurang kaya lokhalabasu khunja singdi ngayuk safuda thambaka chap manare mapung faba ana laing sang laitaba amadi lambi thong matik chadabana mamangda mirol binupi kaya yauna miyoi kaya sikhiba laire Maram maduna laingakna athubada mieng sangbidrabadi akanba khongjang sangsilagani haina Karang Mairapai bigi secretary Ningthojam Babitana phongdorakhi Koi karang je adugi matik sotharabani ba mase khoi gi mapi mapa oiba lenga ki mising sina yengjan ba wat pra haina ina khanjai ba khoi de habdi karang de lebi adugi matik pange ba mayam se hai pange haina logjare ko aduga khoi gi lambi thong ji de am khudong chadre ba hai de khoi ji si ba ho ha tamngam dri ba ji am pakhasare khoi ngarang de ji hau gi ba kaya kaya de sma chum taw to la abne khoi ji khangjelam ne ado ngasi khoi mamang de ngo ka khoi gi karang tu me ang ba lambi je phau ba gi je mase ipai pu hoktok de gi khoi mahiron de gi Ekoi lambi masi phau lakse bane khong lambi chatan le jaramba posak ne base ado masi ekoi ngasi na kari gino haibda mal lambi phau haiba matam da khara toksalamaga aduni adane na karamba sarkar gi magina thingimno karamba mina thingno madugi mawal ogda bida masin ta di lambi thong phaun biu haina lengak ta ina kan haijaninge lambi thong khaurgadi akoi afaba khudung chaba lakadra haina ai asa tokje masida doctor sangama leire doctor sangjidi ngha ngha ki makhoi gi timing da lae matam naina lakpani na aduna akoi de di man hangre matam di khudung thiba mi wan tharak pa yawi anyway target mam se asigi laikan na baje ngasi doctor mafam sida lek cha da laitramni posting lai hindrabani na akoi da awaba matik adugi oire adu lengak na masi mapi mapa oiba makhoina doctor asuba matam da lehenba Karangi khunja singna tariba awaba kaya asi Primary Healthcare Center PSD amadi lambi thong matik chana laitaba asinani haina khunja haubizam chauba amadi ningthembana pendaba wafam kaya amasu phongdorakhi Ang phumina question lerabani na asagi ising ji pumba adana khoi thakpa sa ba gi kanasi khudong sa ba ji water supply sim tang di sarkar na ming sangbi na baina sim tang hajani atu matamda Lairiba praja ekoi mini sing ahum mari se sigi mai yengbiraga tambi sima yam thuna samnan biba adagi isingi water supply gi hoji ekoina hanadi phangami hoji phangdadana lairi simaga yengsan biba doctor sang simaga matik sana ekoi 24 hours thambiba Yum chahum yankai samri hena khundariba karangi khunja singna lambi thong thangnana ba ising ana laing sang hiram amatada apian ba ohogde Chapu manung di yokpa nga ga chak manare haiduna taxi solhori hiram basigi matang da karang dagi paudam jaribi Arun Blaga loina na cameraman Naresh Times of Manipur Karang Ngarang numidang pung mapalom taba matamda Imphal Police Station gi manung chenba Uripok Basaspati lekai da leiba hana Manipur Police ki ADGP waramba laikhidraba nunglakpam Shyamanandagi thongal da sakhangdaba singna lethok bom ama thamlam le haire bom adu leikai miyamna thengnarakpadagi khudakta police ta paw piraba matung bom expert ki kangu laktuna asoi angam yaudana lauthokre haire pawgi marakthana atenba break amaga sulaujari Perfect cakes for every occasion. 7 Heaven, a slice of happiness. Now at Imphal. Already completed first year anniversary. 7 Heaven is a pure veg and provide fresh cake in just 7 minutes with live kitchen concept. 7 Heaven is the largest bakery chain in India with products like 3D cakes, cupcakes, macarons, donuts, tarts, brownies, cheesecakes and much more. Please visit 7 Heaven Soibam Laikai, Janims Road, Porompat, Imphal or contact us at 9366 818 369. The Chopstick Buddies, authenticity of China, now at Imphal. The Chopstick Buddies is a corner store in the Brewbags family, recognized for its classic Chinese foods, personalized atmosphere, excellent service and genial staff members. We offer a range of vegetarian and non-vegetarian foods prepared by expert chefs using fresh and quality ingredients. Please come and visit for the best Chinese cuisines at Imphal, Soibam Laikai, Janims Road, Porompat, Imphal East or contact us at 8731847066. Manipur miyam gi nungairaba paujel
British Clinical Excellence Award Panglaba Heart ke ana layang da sahi kuntra gi matak experience leiraba Dr. L. Shyam Kishore Manipur gi ahan mamasung amat ngairaba FRCP London oiraba Heart Specialist asigi makada Sky Hospital da pung kumari chupna Heart ki makal maka kaya gi ana layang bagi khudong chaba phangbigani miyam na pambibagi matung inna OPD consultation su pijari matam di ayuk pung nipan dagi ama phawba nungthil pung ani dagi manga phawba loinana RBS KG card pairaba singi oinadi OPD amadi eco free oijagani Sky Hospital na pijariba atoppa khudong chaba singsu lobi ho akupa marol gi damak reception ga tanabi Pakhong ama chalake चलुने chahi amagi plan tauge haradi फौ पाम्बी थाबियो chahi taragi plan tauge haradi उ पाम्बी थाबियो chahi chamagi plan di इचाबु अफब स्कूल दम हई तमहनबियो icha kaina afaba school haidi लनाई कोचिंग तोबगी अवाब लेहंदबा स्कूल दुदा अदुम चांगनायना कोचिंग तोहनबा mama mapaga manana warak watembi ba जिम एरोबिक डांस फुटबॉल थांगता mamangda 12 exam gi topper su puthokraba ख्वाइदगी चौबा नानबा ख्वाइदगी फब स्कूल स्लोपलैंड पब्लिक स्कूल खोंगजोम चुमबरा chumme yam khangi ko Yes, only Slopeland Public School, Khongjom. Khurumjari Lamjingba Finance na makal khudingmaki gari sing haibadi 2-wheelers, 4-wheelers, commercial vehicles amadi commercial equipment sing ba loan pizari. Documents isang changdana amadi processing matam changdana yamna laiba mawongda loan phongbiragani. Amadi adom gi achin ba thu bagi damak mayamna wabiragano. Makal khudingmaki gari kaya su bandan lawzari. Christmas ke oiba kadaba offer su pizari. Akupa marol gidamakta lengsinbirau Lamjingba Finance, Nagamapa Rims Road, opposite Nitayan the Temple, Natragana. Lamjingba Finance, Uripok, Havam Diwan Lekai. Aikoigi phone number 6909959834 da contact tobiro. Break ki matungda mayambo mukhana taram nokchere makhataba pau pizare. Numilini chupna chathagadaba Notice Myanmar Visionaries and Educational Conclave ngasi hawdokre. Leibak anigi marakta lalon itik amade mahai masingi lamda hena chawkhatpa puraknaba hena achetpa mari purakpa changi haina National Education Policy Myanmar gi member Professor Maung A na phongdokre. Manipur University National Institute of Technology Manipur amade All Manipur Entrepreneurs Association puna khusam naduna sinba MU gi court hall da pangthokiba conclave thoram aduga mari leinana Dr. THW na haikibada nauna sanga khraba integrated workforce ningthijana mathau tawhanba tangai fade hauzik nauna semgat chagatliba Imphal More lambi loisan labadi lalon itik tawriba singna hena khudong charagane sangai festival manungda pairiba Imphal to Mandle ge chartered flights su regular flight oyan labadi lamkoiba singne hena khudong charagane Myanmar rongi maikai dagi e-visa pibugumna India rongi maikai dagi su e-visa gi matam oire haiki and the Myanmar script, which was based off the Indian Grantha script. In particular, Theravada Buddhism has tremendously influenced Myanmar society and culture for millennia, with 90% continuing to follow the religion to this day. We firmly believe that our visit and study tour will not only be pleasant and enjoyable, but also be very fruitful, productive, and get a great help for our future. Chief guest oikiba Professor Maung A na haikibada kilometer lising amaga chatruk lom sangba Indo Myanmar ngamkhai asigi marakta laibak anigi marakta lalon itikte hena chawkhatpa puraknaba lambi thong amadi atai infrastructure chawkhat hanba change India su Myanmar da import tawba laibak singi manungda hena maru oiba laibak amani laibak ani khusamnaduna law singuwa telecommunication amadi atai lamda sawkhat hanbagi tangai fadaba leire haina mahangna makhataki Leptana Chatharakpa Thaurang Distress Relief Work Sharukamoina Ramkrishna Mission Imphal East ki Manung Chena Leiba Nungbrang Khungangi Khunja Singda Shena Inanaba Firol Singh ngase Nungbrangi Thungkhong Lairambi Community Hall da Pangthokpa Chamba Thauram amada yenthokre ITC Limited India na support tawraga Ramkrishna Mission Center Imphal na Evergreen Farmers Club Yaripok Nungbrang Imphal East ka khusamnaraga
सिनखिबा फिरोल यानथोकपगी थौरम अदुदा थुंखोंग मोइरांगपुरेल ग्राम पंचायत के प्रधान खुमनथेम थासना लैमना अथोइबा मिथुंगलेन नुंग्रांग थुंखोंग लाइरेंबी यूथ क्लब के प्रेसिडेंट नांगमाइराकपम निमाईचान मैतैना थौरम मपु अदुगा रामकृष्ण मिशन सेंटर इम्फाल की मैनेजमेंट कमिटी के प्रेसिडेंट थबक्तिगी पोथारबा पी धनकुमार IPS सेक्रेटरी स्वामी नरेश सनंदा ट्रेजरर कम रिलीफ इंचार्ज स्वामी देवसनंदा मेंबर NG लोकेंद्र मदे सिंपैथाइजर ओक्रम सरत्ना अखनबा मिथुंगलनसिंग ओइना सरक्याकी थौरम अदु करिगिदमक पांगथोकलिबनो हाइबगी मथांगदा RKM इम्फाल सेंटर की मैनेजमेंट कमिटी की प्रेसिडेंट थबक्तेगी पोथारबा IPS P धनकुमारना फोंगदोकिबदा रामकृष्ण मिशन अंगसी यंथोकलिबा रिलीफ असि नुंग्रांगी मफम असिखक्तदनते मणिपुरदा नत्तना इंडिया की मफम क्यादा अमदी मालेम की मफम क्यादा सुपाइखटली हौजिक फाउदा रामकृष्ण मिशन की सेंटर चनीगे तरा हेना मालेम की लेबा कुनिथोइदा लेरे एजुकेशनल सेंटर लिसिंग अमगा चनीरोम अदुगा मेडिकल सर्विसेस फैसिलिटीज चामगी मथक्ता लेरे कांगलुप फुरुप अमदी अनेम अवांगी खेनबा थमदना मियोइबा खुनागी याइफनगिदमक रिलीफ रिहेबिलिटेशन रूरल डेवलपमेंट अमदी स्किल डेवलपमेंट प्रोजेक्ट मसिंग खंगदना पाइखतुना लागले हाइकी स्टेट ब्लड सेल नेशनल हेल्थ मिशन के स्पॉन्सरशिप मखादा वॉलंटरी डोनर्स ग्रुप अमदी लाइफ सेवर्स मणिपुर पुनः खुसमनदुना ब्लड डोनेशन कैंप अमंगसे रिम्स ट्रांसफ्यूजन मेडिसिन दा पांगथोखरे कैंप असी वॉलंटरी डोनर्स ग्रुप के पैट्रन मेंबर ई लोकेंद्र अमदी ई सिलाना ब्लड डोनेशन तौरखिबा डायमंड जुबली सेलिब्रेशन मरी लेनना पांगथोखिबने कैंप अदुदा मियो यांखै की मथक्ता ई दान तौनखि इहौसिंगजिरैदा आसो अपन नंगनेबा अखोइगे इहौसिरे सरुक यारिबा कांगबु अदुगे अमदी अखोइगे इहौसिबो ngak senana honabada koi aso thotang loriba security personnel haitare ko makoina aso अपन nanglakpada ju I je adum darkar leibe yai hajariba aduga karigumba matamjiraida akhoi thodo warthoksina akhoi bannungumba sigumba strike kuma mayam jina akhoi chatok chasinda problem mayam am leibnina khoini I je pining asu akhoi pibi yadabgi adugumba khudong chadaba kayam de mayoknabna aduna akhoi na kem chirei silaga hana stock ta lehoragadi siraida aso अपन nangleba mayam siju akhoi खरदो जो मतंग पांग ngamgodra na akoina ngasi kem je sinjabani थोकहनिंगदबा थौदोकसिंग थोक्तनबा इम्फाल वेस्ट पुलिस कमांडो ना लौखटलकपा चेक्सिन थौरांगी सरुक कमोइना ngasisu सिटी पुलिस स्टेशन की मनुंग चेनबा पाउना बाजार दा लेबा होटल तरा अमदे रेंट हाउस तरा तरेता पाक सनथि बहुमबगी थबक चथखरे अयुक पुंग 8 मखाई अदवाइदगे 9 मिनिट निम्फु अदवाइ फाव चथखिबा ऑपरेशन अदुदा होटल रूम सिंग दा लेरंबा मियोइ सिंग अमममता ओइना सक्ताक से पुथोक हंदुना वेरिफिकेशन चथखे अदुमकपु थोइदोकपा मिफामी पुंदे यावखिदे हौजे मुक सानबगी पाव फंगबिगनी जिरीबाम की बाबूपरादा लेबा RK सनातोंबी विद्यालय की 9 सुबा एनुअल स्पोर्ट्स मीट 2018 हौदोखरे एनुअल स्पोर्ट्स मीट हौदोपगी थौरम अदुदा जिरीबाम की SPM मूवी सिंह MPS Sri L Maniton Singh amadi additional SP of AK Sadanandana Chief Guest President amadi Guest of Honor Singh oiki annual sports meet howdokpagi thoram aduga mari lenana Chief Guest ki warol piraduna Jiribam gi SPM Movie Singh MPS na phongdokibada sports asina satra singda thauna lingjel endurance teamwork unity amasung amaga nungsi chanana leibagi machak ama ohenle haiki ngasi yuk phongna kiba pause singda kari maroiba pau yauribagi habido mayam puna mok khangminasi Lamjingba Times Manipur Legislative Assembly gi nini suba mifam sel thungi phibam sokba laite Christmas nangnaba tolop pitokadi siam Manipur da NRC implement tawnaba center gi ayaba ngaidi school singda hanglebe canteen yang singani CAA Malem gi watok ama oirakle UK Australia US ta yaningdaba khongjang jangsinkre general strike na mahausa gi punsida akaiba pikre lengak na fongliba calendar singi data karidagi lawano khanghanbi Sangai Express financial white paper putoklani CM Minister Pulap Sinnabalan Azai Zamwal Lakle wa khanakre wa takre NRC paikhatnaba firep lei Poknafam
Illegal migrant ni chingnaba mi lising ohumga chatruk humphumapan Manipur da sangba thingki. Cabinet ki warep lauduna NRC satna hanava high Center na notification thokpaga chatna halagani CM. Assembly da Manipur gi apunba saktam gi damak aset pa phirep ama lobiu kokomi. Defection tawbasing gi matang da Assembly Speaker singna akaknaba matam gi manung da warep laugadabani Birla. India gi secularism tapna sitharakli. NSCNK RDNPR Manipur na award nipan fangle. Naharol gi thaudang English singani tara terektagi English singani tara mapan gi December tara manga fawada Manipur dagi illegal migrant lising ahumga chatruk humphumapan changhandana halan kray angang ama yauna miyoi mapan book tawki Chief Minister Ministry sapal tawgadabani haina khongjang jangsilba MLA sing Ajay Zomwal na unakray Maitai sing na mi usitabagi mentality asi lairiba makai yamna tonthana hingkhigani MP Dr. Ranjan Center na implement tawnabagi ayaba pirakpaga Manipur da NRC satna hanaba thaurang tauri CM. Huyen Lan Pau State Financial White Paper puthokani Revenue hengat hanaba thaurang sing paikhatli CM. State sida illegal money lending business hengat lakpa yang sinaba lengakna kari thabak paikhatli bage Okram Suresh Kumar. Left parties na kaukiba general strike na chawna akaiba thokre. Ajay Zamwal na MLA singi wakat takre ngasi CM Biranga unagadawri. Krishna Road Thaba signboard telambadagi lautakre. Sana Laibak Manipur da financial crisis lay haibadi chummi collapse oire haibadi lali CM. Microfinance salairiba sing tigat pa hore sell pithoktabagi wakat amata laktabana action lawbangamde Chief Minister. NAB na brown sugar factory ama thugai kray. Apun ba saktam kaiba yaroi haiba warep lobiu kokomi. Kashmir gi thadau naga singna chatharak pai yai. NSCN CAA Laibak pumbada irang sandorakle. Isil Express Assembly boycott tawruba MLA sing mi pham yaukrai. Manipur government gi financial constantly lay collapse tawbadi laite. Christmas mamangda tolop loina pithok lagani sia. Boarding hangliba school sing da mahiroi sing aphaba chinjak pizari bra check tawragani Radhesyam. Iraibak CAA gi mayukta kaukiba pung tarani thoigi general strike na Manipur da su sauna saitheng pikre. Manipur da financial crisis thokle lengak na miyam da pikiba thajaba sing thabak oina paikhat pangamdri opposition. Karangi miyam na lengak ta pen da phongdorakli. Aroibda maroiba pau amuk hana pizari. Indo-Naga Santigi Warina, Manipur gi apunba saktamda kaihan loi haibagi chap chaba warep amang asi assembly mi famasina losi mi fam nong masangdok si haina MLA AK Mirabai na house to taksin kray. Ngasi fawda Indo-Naga Santigi Wari asigi matangda center lengak na state lengakta karigumba wafam amata khanghalakpa leitri haina home puriba Chief Minister and Birena haikray. CAA gi mayokta wakhalon manaba lamdam masingin nahasingna khongjang sanction kray police na thingna bahona rubada chawna mukna kray. Manipur asi industry gi raw material marang kaina leitabana agriculture na khwaidagi maruoiba senthok lambi oiri haina Deputy Chief Minister Y Joy Kumar na haikray. Amadi Thanga Kendra gi manung chanba karang ithata khundariba khunja sing Bharat na ning tamkiba chahi humbutara humdoi sukhrabasu hiram kayada awatpagi awatpatana pik thana lehori. Hauji ke wanadi Manipuri pau matang sida loisinjare mideng tabiri besingbo amuk hana khurumjari.